ngasi thokhiba tongan tongan Manipuri sifungsing amasung phongkhiba sifungsingdagi maruoibi I pausing khongasaraga Manipur top channel gi maikedi myamna thamjagi ahanbada social media dagi lokhotsuba yamnamak leibakti bam sum nungaitaba thawdoma ka hana myamna thamjagi Khoupum damda sei taraga nitu shuraba nupa masa ama lupthakiba nupa masa ado hauji ngaki mamangda NDRF na SDRF की पार्टी ना थवाई याउद्रब असीबा हक्चांग ओइना फगबा ngamkhreना खेना social media की platform सिंगदा थगत नरकली यामनमक नुवाइतबा मसम लेबकथिबा पावमने मयाम पुना अपडेट ngamiनसी मयामना सुसोय सोयदना अपडेट पिजरके नसु channel सिगी मेकेदिगी मयामना थमजरी अतोपा पावमना मुक मसक खंगदबा हक्चांग अमा जेनिम्स मोक्ता लेरे संगाखफम बाजार सलिबा थासिगी तरागतरे की नुमिदांग वैरम पुंग तारुका मिनिट तरारम ताबदा oil tanker MN01A 0577 na thomada khon satpa miyoy ama lekhidre miyoy du hojik jenim smoke ta masak khangdokna pathamli miyoy du angauba angangba masum amuba masuna langba furit ama lili amasum walk thangna ba masugi jeans khongra ama sitli angangba masugi bel ama phai amasum higok masugi topi ama upi mangra masugi oiba sawun gi sapal ama tongi mangakta uriksi amasung kulai kusuoi mana hotli duka foot 5.5 rongwangi masak maming khangdukna bagi dreams ki moktu police na thamlakhibani thawdo dugi matang Indian Penal Code ki section 276338 close A gi makhada FIR ama police na lokhatkre maduduna tana makhata na thigana bagi damang su moto case mas lokhatkre haina hangang police station gi OC na thadorakpa chirol amana su phongdorakli Makasa Tarapoina Topapamana Lieutenant Generals Manos Pande Matangi Chief of Indians Army gi Pampuna na by appointment Hokre. Hauzi India gi Army Chief Weriba Generals Manos Mukul Narbane April Kuntrada Maki Matam Lower Matung the Lieutenant Generals Manos Pande Chief of Indians Army Oina by appointment Hokre. Kungamapan Suba Army Chief Asi Crop Engineer Digi Ahanba Officer Oina Chief of Army Staff Tamatau Togotori Maki appointment order Singasi Laingakna warip loraba matungda Lieutenant Generals Manos Pandebu matangi Chief of Army Staff ohenanaba appoint tawuni haina Defense Minister na thadorakwa chirol amana phongdorakli chirol sina National Defense Academy gi alumni na thadorakwa chirol amada Manos Pande hariba officer asi 1982 gi December da crop engineer oina thaupuramani Manos Pande gi command makhari engineer regiment na Palanwala sector da Operation Parakram Mai Pakna Jammu amasung Kashmir gi line of control da mathau pangthoki Operation Parakram da India gi lanmi singbu mapung fana mobilize tawdun English nganiga amagi December gi matungda parliament terror attack sa thakiba dugi matungda India amasung Pakistan ani gi marakta lan gi mairi suba horakibani Maki sei kuntraga mapan gi military career da Lieutenant General Pandena Western Theater da Engineering Brigade ki commander oina thawpuraki tawrakhe masum line of control da infantry brigade ki lusing oiraki Ladakh sector masum north east ki lanmi sing da commander oina mathau tawraki hairi hena pausna phongdorakli atopa pawmana Jharkhand da tolop pithok tabana maram oiduna Ayushman Bharat ki makhar anaba sing yengba lepkhre Jharkhand ki tongan district sing da leiba private hospital sing da central government ki makhada Ayushman Bharat free treatment scheme na salai riba anaba sing layeng bigi thabak laingak na anaba layeng riba sing da matam sana makoi gi bill pithok tabana maram oiduna ngasidigi anaba sing yengba lepkhre hairi haukiba numai jung numita Jharkhand da leiba private hospital gi association na thokiba notification amada Ayushman Bharat president free treatment gi health scheme asi makhatana sathabang ngamnaroi maramdi authority singna makoi gi pithoktana leiriba tha kya gi tolop sing clear tawdabana thabak leplagani haina phungdokiba lekrabani state asigi danbatadi hanan scheme asigi makhara lakpa anaba sing tolop pidabana maramoiduna layengba lepkiba kuikrabani Scheme asigi makhada kudong saba phangadoriba miyoy kya amadi anaba layengba lepkiba sina maramoiduna awaba kya mayungnare makoi makhatana lengakna thaumi singi leiriba due sing singdoktriba makai awaba si mayukna batari mamangdadi beneficiary singna Ayushman Bharat scheme asigi makhada private hospital amadi state government salaiba hospital singda cashless treatment Phanglamani adobo state asigi private hospital singdari lengana makhoi pending leiriba tolop sing pithoktriba makai layeng balep gi khongjang asi changsinna ba lepna khibani
ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯁꯇꯦꯠ ꯑꯗꯨꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯡꯗ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯔꯈꯟ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜ ꯕꯣꯔꯗ ꯑꯣꯐ ꯏꯟꯗꯤꯌꯥ ꯖꯔꯈꯟꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯕꯕꯨ ꯖꯦꯅꯣꯁꯥꯏꯗꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗ ꯐ꯭ꯔꯥꯟꯁꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯔꯤꯕꯁꯤꯗ ꯂꯩꯕꯥꯛ ꯑꯌꯥꯝꯕꯅ ꯊꯣꯛꯂꯤꯕ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯖꯦꯅꯣꯁꯥꯏꯗꯅꯤ ꯍꯥꯏꯕ ꯇꯥꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯌꯥꯝꯕꯨ ꯄꯥꯛꯇꯛꯅꯅ ꯍꯥꯠꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯊꯣꯛꯂꯤꯕꯁꯤ ꯆꯨꯅꯕ ꯋꯥꯠꯂꯤ꯫ ꯑꯁꯦꯡꯕ ꯂꯣꯟꯗꯥ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯉꯤ, ꯂꯥꯟꯐꯝ ꯑꯁꯤ ꯖꯦꯅꯣꯁꯥꯏꯗ ꯑꯃꯒꯤ ꯊꯧꯑꯣꯡꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯐ꯭ꯔꯦꯟꯁꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯦꯟꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯁꯦꯂꯦꯃꯦꯟ ꯕꯣꯟꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯟꯅꯅ ꯐ꯭ꯔꯦꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯅ ꯑꯣꯏꯔꯤꯕ ꯂꯥꯟꯒꯤ ꯐꯤꯚꯝ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯖꯦꯅꯣꯁꯥꯏꯗ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯍꯥꯏꯅ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯦꯗꯤꯌꯥ ꯄꯔꯁꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯦꯀ꯭ꯔꯣꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯂꯥꯟ ꯑꯁꯤꯗ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯃꯤꯌꯥꯝꯅ ꯋꯥꯍꯩꯒꯤ ꯑꯣꯏꯕ ꯂꯥꯟ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯔꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯗꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯔꯤꯕ ꯂꯥꯟꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯁꯤ ꯋꯥꯔꯒꯤ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯔꯒꯤ ꯀ꯭ꯔꯥꯏꯝ ꯃꯅꯨꯡꯗ ꯍꯤꯡꯂꯛꯂꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯌꯨꯔꯣꯞ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯁꯤ ꯂꯥꯟꯒꯤ ꯃꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯃꯦꯀ꯭ꯔꯣꯟꯅ ꯐ꯭ꯔꯦꯟꯁꯀꯤ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯃꯤꯀ꯭ꯔꯣꯟ XE ꯚꯦꯔꯤꯌꯦꯟꯠ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯑꯅꯧꯕ ꯀꯣꯚꯤꯗ ꯚꯦꯔꯤꯌꯦꯟꯠꯀꯤ ꯃꯇꯥꯡꯗ ꯇꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯆꯝꯁꯤꯡꯅ ꯈꯪꯕꯗꯁꯨ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯤ꯫ ꯍꯟꯗꯛꯇ ꯅꯧꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯚꯤꯗ ꯚꯦꯔꯤꯌꯦꯟꯠꯁꯤꯡ ꯄꯨꯟꯁꯤꯟꯅꯗꯨꯅ ꯇꯣꯉꯥꯟꯕ ꯚꯥꯏꯔꯦꯜ ꯃꯈꯜ ꯑꯃ ꯊꯥꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯂꯕ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯗꯨꯗꯤ ꯑꯣꯃꯤꯀ꯭ꯔꯣꯟ XE ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯚꯦꯔꯤꯌꯦꯟꯠ ꯃꯈꯜ ꯑꯁꯤꯅ ꯑꯣꯃꯤꯀ꯭ꯔꯣꯟ ꯑꯅꯤ ꯄꯨꯟꯁꯤꯟꯅꯔꯒ ꯍꯣꯁ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯑꯃꯗ ꯏꯟꯐꯦꯛꯁꯟ ꯇꯧꯔꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯍꯥꯏꯕ꯭ꯔꯤꯗ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯈꯪꯒꯅꯤ ꯑꯃꯗꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯃꯈꯜ ꯑꯁꯤ SARS-CoV-2 ꯚꯥꯏꯔꯁꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ 2021ꯒꯤ ꯅꯕꯦꯝꯕꯔ 11ꯗ ꯕꯣꯠꯁꯋꯥꯅꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯃꯨꯛ WHOꯅ ꯅꯕꯦꯝꯕꯔ 16ꯗ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯗꯦꯜꯇꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯄ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ BJPꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕꯗ ꯊꯕꯛ ꯇꯧꯗꯦ꯫ BJPꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕꯗ ꯊꯕꯛ ꯇꯧꯗꯦ꯫ ꯃꯤꯌꯥꯝꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ BJPꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯅꯤ ꯍꯥꯏꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯀ꯭ꯔꯝ ꯆꯣꯡꯊꯥꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ BJP ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯏꯁ꯭ꯀꯨꯜ ꯃꯟꯗꯜ ꯑꯃꯗꯤ ꯀꯩꯁꯥꯝꯊꯣꯡ ꯃꯟꯗꯜ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ BJPꯒꯤ 92ꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯑꯚꯤꯌꯥꯟꯒꯤ ꯃꯈꯥꯗ ꯍꯤꯁꯝ ꯌꯥꯏꯁꯝꯄꯥꯠꯇ ꯂꯝ ꯇꯨ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ BJPꯒꯤ 92ꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ 3ꯇꯒꯤ ꯅꯨꯃꯤꯠ 14ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯐꯣꯔꯠꯅꯥꯏꯠ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯨ ꯅꯥꯟꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯑꯚꯤꯌꯥꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯂꯥꯏꯁꯪꯁꯤꯡ ꯂꯨ ナꯟꯅ ꯊꯝꯅꯕꯒꯤꯗꯃꯛ ꯆꯠꯊꯔꯛꯄ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯍꯤꯡ ꯌꯥꯏꯁꯟꯄꯥꯠ ꯑꯁꯤ ꯁꯤꯠ ꯁꯦꯡꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSFꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ, ꯄ꯭ꯔꯥꯏꯃꯥꯔꯤ, ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕ ꯑꯌꯥꯝꯕ ꯑꯣꯖꯥ ꯋꯥꯠꯄꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯔꯦ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯑꯌꯥꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯃꯇꯝ ꯄꯨꯝꯕꯗ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯔꯥꯏꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫